State asida COVID-19 positive oiba masing kai hengalakliba asigi yenglaga LEINGAKNA THOKHIBA order amagi matungina ngasidagi HOURAGA THAA asigi 13 Phaoba IMPHAL East, IMPHAL West, BISHNUPUR, THOUBAL, KAKCHING, CHURACHANDPUR amasung UKHRUL district singda curfew thamkhre. Curfew na MARAM OIRAGA district sing asigi MAPHAM sing KHUTAAK LANSIKHI. Ana LAIYENG amasung essential service ki NATTANA LAMBIDA gari chenakide. District sing asigi tongan MAPHAM singda dukan amadi kaithel sing thonglonaki loinana LAMBIDA mi amada chenakide. Adumoinamak pharmacy amasung sasangi hidak yonba dukan singde adumak hangnaki. Essential service ki NATTANA atai loisang sing thonglonaki. Amaromda district police singna curfew thugaiduna thorokpa miyoi sing laksin naba thabak paikhale. Loudspeaker sizinaduna curfew ki athingba sing miyamda khanganbagi thabak chathake. Makhatana curfew ki athingba thugaiduna yumdagi maram chadana thorokpa miyoi singi mathakta fine thianduna akanba thabak sing paikhale. Ningsingba yai ngarang khakta da state asida khwaidagi yamboina miyoi chatruk nauna COVID-19 positive oike aduga miyoi anina nauna laikhidabaga loinana Laichar asidagi sigiba punba masing su chamriga nifumapan yaure. Haujik state asida punba active case lising ahum chamangaga taruk leire. Amaromda district police THOUBAL nasu curfew manungda district asigi mafam kayada akan mamuangda thabak paikhatpa hokre. Lambida lakpa gari sing check tauba maram chadana thorakpa miyoi sing laksinaba honake. Loinana mafam kayada khongna patrolling chatuna mayamda curfew ki athingba lairiba sing khanganke.